April 18 hauduna pangthokadoriba Lok Sabha ki mikhal thengnanaba Manipur People's Party MPP ki mire puthokani haina MPP ki President Soren Sangbam Brojena phongthokre wafam asing asi polo ground maningda leiba MPP ki office ta pangthokhiba paumi singga unaba amada mahakna phongthokhibani mahakna hai ngasi athengboda MPP ki karamba candidate puthokada ki haibadu khanaraba matung lakatoriba ningthokaba numita soidana miyamda khangalagani MPP ki manungda leiramba chayetna bapumnamak hausikti leitre MPP na MP ki candidate ama puthokduna Manipur miyam ka punna chaminaba hodagani haina mahakna makhataki ngasi Manipur People's Party ki president election da ai nungsiraba central committee member me amna ai president wen khandi basiki da mutaina party ki member khuding pu thagat pa madika ku nuchari lakadri ba lok sabha election da Manipur People Party ki ngasi atheng da koi candidate ki puthokada candidate ki khanna gadaba adum masu apni da walu da candidate ogada MPP candidate odum sabai lauthong ni da jadum sune kuna media ra thamjari basi loina matam sangma MPP ki chaina bu ngasi lore Manipur miyang la loina MPP no thabak to ba ngasi ke ni yana simare